Eligibility entrance test NEET exam da paper leak oivigi matangda mahairoi amasung naha singna Changsilliba Khongjang Amadi Makhoina Pendriba du Asengba Achumbani masida sakti siyanaduna laksinana ba hotnabagi mahuta makhoi apamba aningba du khangna thabak tawba mathau tai haina BJP gi veteran luchingba loinana hanagi Union Minister Murli Manohar Joshi na fongdorakli Murli Manohar Joshi ki wafam asi hojik chathariba parliament ki nongzumi famda NEET ki paper leak oivigi matangda political gi oiba akanba awai khum tawnarakli watanjada fongdorakpada Social media X ta thagalakpa mahaki post amada Murli Manohar Joshi na hai lepagasi ki mafam kayadagi naha oriba mahiroi singna laktuna New Delhi gi lambi lamjauda numit kayani leiriba si ubada pukning da awaba mafawi NEET ki paper leak amasung examination system gi matang da mahiroi naha singna leiriba awaba mi paiba madi makhoina haksin na loriba si Asengba chumba mane mahiroi naha singi kholau asi security force ki sakti sinaduna laksina na bohona bana chumba oiroi tung koiba waroshin ama purakna ba mahiroi singi aningba apamba sing ningthina masak khangna thabak paikhatpiba changi oiba fibam asi sakti sinaduna laksingadaba icham samba law and order ki issue nate mahiroi nupi sing da fauba tamthina phubi chaibiba si yengheidaba mane tamthiba sakti sinaduna thabak torak pasina Indian society da mahiroi amasung naha singi khunai bu inthokpiduna tokhaina tahanduna Viksit Bharat ki manglanda chaun awaba mayok na ba haibadu oigini haina BJP gi veteran luchingba sina fongdorakli